ꯑꯍꯥꯟꯕꯃꯛꯇꯗ Leichal Radio Lab Channel ꯒꯤ listener ꯈꯨꯗꯤꯡꯃꯛꯄꯨ ꯁꯣꯅꯝ ꯆꯅꯨꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ Shakhenbi Lairembi ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯤꯖꯦ ꯁꯤꯡ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯈꯨꯟ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯈꯨꯟ ꯑꯗꯨ ꯃꯤ ꯄꯥꯛꯅ ꯇꯥꯗꯦ ꯌꯥꯝꯂꯕꯗ ꯌꯨꯝ 5-6ꯇꯒꯤ ꯍꯦꯟꯅꯕꯨ ꯇꯥꯔꯝꯗꯕ ꯌꯥꯏ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯜ ꯑꯗꯨꯗ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅ ꯁꯅꯥꯇꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯅ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛꯇꯤ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯨꯔꯥꯒ ꯃꯗꯣꯝꯆꯥꯒꯅ ꯃꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯤ ꯃꯥꯅꯁꯨ ꯃꯈꯨꯔꯥꯒ ꯃꯗꯣꯝꯆꯥꯒꯕꯨ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯃꯤ ꯃꯗꯣꯝꯆꯥ ꯇꯝꯐꯥꯁꯤ ꯀꯔꯤ ꯄꯥꯞ ꯂꯩꯕꯅꯅꯣ ꯃꯥꯒꯤ ꯑꯣꯏꯕ ꯃꯆꯥ ꯑꯃꯠꯇ ꯃꯃꯤꯠꯇ ꯎꯕ ꯐꯪꯖꯗꯦ ꯃꯗꯨꯃꯛꯅ ꯃꯥ ꯃꯁꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯈꯨꯜ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯔꯕꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯌꯣ ꯍꯥꯏꯅ ꯇꯝꯕꯤꯔꯝꯗꯕꯅ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈꯤ ꯑꯗꯨꯃꯛꯅ ꯃꯈꯨꯔꯥ ꯁꯅꯥꯌꯥꯏꯅ ꯁꯅꯥꯇꯣꯝꯕꯕꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯐꯥꯅꯗꯤ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯍꯦꯛ ꯅꯠꯇꯕꯅꯤꯅ ꯁꯅꯥꯇꯣꯝꯕꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯅꯥꯇꯣꯝꯕꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯐꯥꯔꯕꯅꯤꯅ ꯃꯗꯣꯝꯆꯥꯅ ꯃꯥꯕꯨ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯗꯣꯝꯆꯥ ꯑꯃꯗꯤ ꯃꯈꯨꯔꯥꯒꯤ ꯄꯦꯟꯅꯕ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯇꯧꯗꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛꯁꯨ ꯅꯣꯝꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯗꯣꯝꯆꯥꯗ ꯁꯤꯟꯅꯔꯝꯃꯤ ꯃꯗꯣꯝꯆꯥ ꯇꯝꯐꯥꯗꯨ ꯄꯩꯁꯥ ꯄꯤꯁꯤꯜꯂꯕ ꯃꯈꯩ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯇ ꯎꯠꯂꯤ ꯄꯩꯁꯥ ꯄꯤꯁꯤꯟꯗꯕ ꯅꯨꯃꯤꯠꯇꯅ ꯁꯧꯁꯧ ꯍꯦꯛꯇ ꯂꯥꯡꯏ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯁꯅꯥꯇꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯇꯣꯝꯄꯣꯛꯇꯨ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯁꯅꯥꯇꯣꯝꯕꯕꯨ ꯀꯧꯕꯅꯤ ꯃꯄꯥꯟꯗ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯈꯨꯔꯥ ꯁꯅꯥꯌꯥꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯇꯣꯝꯄꯣꯛ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯍꯣꯏ ꯈꯨꯔꯥ ꯑꯗꯣ ꯁꯅꯥꯇꯣꯝꯕꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯍꯧꯔꯤꯕꯅꯤ ꯍꯩ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯇꯥꯟ ꯆꯥꯔꯤꯅꯤ ꯀꯥꯈꯠꯂꯣ ꯂꯥꯛꯑꯣ ꯃꯥꯡꯒꯣꯜꯁꯤꯗ ꯈꯨꯔꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯤ ꯇꯣꯝꯄꯣꯛꯇꯣ ꯃꯥꯡꯒꯣꯜ ꯀꯥꯈꯠꯇꯨꯅ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯐꯤꯗꯥ ꯑꯗꯨ ꯂꯧꯗꯨꯅ ꯐꯝꯊꯔꯛꯏ ꯁꯅꯥꯌꯥꯏꯁꯨ ꯐꯝꯃꯦꯟꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯂꯒ ꯍꯥꯏꯔꯛꯏ ꯇꯣꯝꯄꯣꯛ ꯉꯁꯤꯗꯤ ꯈꯨꯔꯥ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯈꯨꯔꯥꯅ ꯉꯁꯤ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯁꯦ ꯅꯪ ꯀꯔꯤꯃꯠꯇ ꯏꯀꯥꯏꯒꯅꯨ ꯑꯁꯦꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯈꯨꯔꯥ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯁꯨꯝꯗꯧꯕꯅꯤꯗ ꯅꯪꯒꯤ ꯃꯔꯨꯞꯁꯤ ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯔꯒꯦꯅ ꯈꯜꯂꯤꯅꯦ ꯈꯨꯔꯥꯅ ꯑꯗꯨꯗ ꯃꯥꯒꯤ ꯈꯪꯅ ꯆꯥꯅꯕ ꯀꯅꯥ ꯂꯩ ꯅꯪꯕꯨ ꯈꯪꯕ꯭ꯔꯥꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯊꯧꯔꯝ ꯑꯁꯤꯃꯇꯪ ꯄꯥꯡꯊꯣꯛꯂꯝꯒꯦ ꯈꯜꯂꯤ ꯅꯪꯒꯤ ꯃꯔꯨꯞꯁꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗꯒꯤ ꯈꯪꯅꯔꯤꯒꯦ ꯏꯀꯥꯏꯒꯅꯨ ꯅꯪꯒꯤ ꯈꯨꯔꯥꯗ ꯍꯦꯛꯇ ꯍꯥꯏꯌꯨ ꯇꯣꯝꯄꯣꯛꯇꯤ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯝꯇ ꯈꯪꯂꯝꯗꯦ ꯅꯣꯡꯃꯇꯁꯨ ꯁꯅꯥꯇꯣꯝꯕꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯝꯗꯦ ꯍꯪꯂꯨꯔꯕꯁꯨ ꯋꯥꯊꯤ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦ ꯍꯦꯛꯇ ꯍꯥꯏꯔꯛꯄꯅꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜꯁꯤ ꯁꯅꯥꯇꯣꯝꯕꯗ ꯀꯌꯥ ꯆꯪꯂꯝꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯊꯕꯛ ꯁꯨꯕ ꯄꯩꯁా तानबा असे खक्तनी मतम चुप्पदा लाइनिंग ओइजरिबा खुन अदुगी लैसाबी कयाना माबु पामजबा मंगोंदा ngauजबा कयागी वारी तमलबनी अदुबु माना करिसु तासिलुदी मतौ अदुदा तोंपोक्सु वा अमता हाइखिद्रबनी ngasi मखुराना हंगलक्लिबसिंगदु मा करी खुमगनी खंगदबना ngैहाक तुमिना लै तोंपो कैदौरे तुमि लैरदि हायुनी माबु कदाइदगी खंगनरिगे हौजिक मा नुपी थिबा यारबनी सिदगी हेक हेंजिनखिबदने नुपी थिबay वाखलसि लेरक्लोइदौरिबनी खुरा अखोइनी फनलुना तिनजरबसु नोंमता मागैगा सिगुम वारी सानदि अइना हौदोक्लबसु वाथि ngangedan heta nganglakpa हौजिमकी ओइनादि मा कनामता खंगनबा लैतिदा खुरा फरे माना खंगना चानबा लैते हाइरबनिनाने खुराना इखुचाबी मौमा इचानुपासिगिदमक थिबा तारेदना वारी सानरिङै तंजा अदुदा सनातोंबा इमुंगदगी थोक्लई इताव नंग लाब्रो ngasiday khara thingdokre chasilaw tompokto phamlambadagi haugalakuna khura akhoi muk chalukige hoi फजना चलु
Asumna Sanatomboga Tompokadu, Umang the Sing Chanba Laklami. Somdana Kula Dugi Turilda, Laisabi, Maunaha Mayam Ama, Pisuduna Lady. Mayam Dugi Maraktagi, Maunaha Mana Hairei. Ingele, Nambozi Pauba, Sanatomagi Wakal Taduk Tribrania. Oisu or the Bawakala Duda, Adum Kandana Later Brunambo. Hairali Bawahi Duda Ingele, Ikairab Tauna, Mamai non Taduna Lay. Ingelegi Mamana Bitoibina Kumlai. Inama, Masigi Nupise, Nupiam na Tokmande, Matanta Wadana Legata Bagisaru, Nungsi Pami, Pondok Piragi Habasune, Manahik the Yadaba. Dasanatum Badusu, Tamoi di Pazana Kan Bazani, Kangna Kangna Dum Kangsina than a late Topangame. I quay mayam sang the Namakoi and he say, I'm Tona Handabayadri Nama. Hoini he, Aduna Parani Bema. Some day quay ingele na loan and Nusizaring a topanupima mayum the cock pusilla di come down near. Hoine, Horindi, Dasanatum Manahalaka the Balambi the Tatlaga, Nasidine, Hectanam than a hide the Bayadre. Ho, the mining hectauro, no carana how to drabadi or the Remasigi and Angse. Sanariba wari do ingele, Ikaiba Simsum Henjilactuna. Pisuriba the purple Lushinduna, Mayum Tamnalai. Atay Lehauriba Singdu, Wati Adumanga Ragale Hauri. Somdana, Umang the Tompoka Sanatombaga do Uyan Baloiraga, Ngayak Potabo Oina, U Amagi Marum the Pamduna, Wari Sanari. Ito, Kanum Taigi, Hayune, Kadoragi. Kurana, Nang Nupitiel and Hibani. Ado, Nambu Makalagagi, Ingeledo in a Lobana Panimni. Kuirabane, Ingel and Nangbunu Shiraisi. Nangmu migi awabado karado irisu khangbiyu kaidaurage masakara sathina phaje awatpa amta su leiti masida nangna yaningdrise kaiginoba itaw nangna khangdaba ma leibagini ai sumini thamoi amadi palini karigi nungsiba khangwai adubu ai kanagumbi amada thamoi se pithokre wahai da tompo ngakpana sanatomada yenglai kariya itaw kanadro nangi thamoi pikhridubo nangbo ingoda nahan makhidi nupi angangi wari saba yadadaina Mabu Nushibagini, Aina Topanupi, Magiwata Ninkidabagi, Nangonda High Cribado. Adunupi the Bukananoba. Shakhenbi Lairembi. Why did the Tompo Kangning Bamagaloina? Shakhenbi Lairembi Heidi, Kananu Bitao. Itao, say, Gyantana Bane, I worry the Pazana Liragi. Asamna Sanato Bana, Wari Liba Horai. No Manamidangamada, I quite curado. Masangam de Haiduna, Amaiba Kauraba Matung, Kurabuning Tina Yangalaga Amu, Aina Maiba Dubu, Mayum Powatin Bacheluragale. I quite couldn't see the Lairiba, Lakeoladum the Pauduna Lai. Lakeoladuda, Nupiema Captuna Labakima called Tarak Lame. Tarak Liba Congela Duda, Ai Wakal Pukning, Chingsinduna Puki. Salamba degi I hacks up Libduna, Tarak Liba Congela Dumda, Midpam Tamduna Lakey. Mikup Duda. Nupi magi Congelda, Yamna Nungshin Abokori. Abumuktakan bio. I am no worry. Pantaba Taudana, Laikola do the Sanato Machin Sinduna Yinglui. Mana Laikola do the Changlakpa Matamdadi, Nupi Amalaimai the Taduna Lairembi. Madu Uba the Sanatomba, Nupi Edugi Manakta Purpropsin Sinduna, Nupi Edu Hogat Piduna, Nintina Pamalami. Nupi Edugi Masang Mato Uruba Matamda, Sanatomba, Nupi Edudagi, Mamit Anidu Choitoking Amdri. Lairam Liba Nupi Edu Atuki Matik Ningtize, Sanato Magipunsida, Asuk Ningtizabi, Sing Lim na Pazabi Nupi, Amukta Urakidri. Nupi Edu Uruba Mikupta, Sanato Magi Tamoida, Amukta Pau Kidriba Ihulama, Kang Pau Paurakli. Nupi Edu Ngahakmuna Ying Laba Matunda. Shakhenbi, Nangdi Mapamasida. Matau karamna. Numidangi matamasida, nang bumapamasida kay Dorum Libano. Ibong, ay kitaway asita di kanbiyo. Wahay asi hayraga among nupido, higna kablaglami. Nuja oibi, Shakhenbi, Lairembi gum ning tisabi may tonga duda, mapi tap sintarak pado ubada, aduki matik taway nung ayramdi. Ichan, kapkano, nangwanda kanana laksay, hayo, hawzikti isan gidamagta, nabungay na mayok na gani. Sanatong bagi wahay eduda nupi edu kaplamba lepkri. Sanatong bana mo makatarai. Ichan, nangbu kaday dagino. Aduga ming nakari ko ba? Aduga nang na mapam sida Lairembagi wari pumba, nabung ngayon daliyo. Aduga nabung na ichan gipang bayaba mating suida na pangi. Nupi edu na yam na nung shiba konjel da hayrak lami. Ibong, ay kun na sige wang madagini.
ꯑꯩꯒꯤ ꯃꯤꯡꯅ ꯁꯛꯍꯦꯟꯕꯤ ꯀꯧꯏ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯦ ꯃꯤꯐꯠꯇ ꯈꯔꯒꯤ ꯃꯈꯨꯠꯇꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯟꯖꯅꯕ ꯆꯦꯜꯂꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯃꯥ ꯏꯆꯥꯈꯛ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯩꯖꯕꯅꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯕꯨꯛ ꯋꯥꯔꯛꯄ ꯉꯝꯗꯕ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯃꯤꯐꯠꯇ ꯑꯗꯨꯅ ꯅꯆꯟ ꯑꯩꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯅꯆꯟ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯕꯗ ꯁꯅꯥꯇꯣꯝꯕ ꯑꯁꯥꯎꯕ ꯑꯃꯒꯤ ꯁꯛꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯛ ꯋꯥꯈꯜ ꯄꯤꯛꯄ, ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ, ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯅ ꯅꯝꯖꯥ ꯅꯝꯊꯦꯛꯀꯤ ꯈꯟꯕ ꯋꯥꯈꯜ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯟ ꯅꯪ ꯀꯩꯝꯇ ꯋꯥꯒꯅꯨ꯫ ꯅꯕꯨꯡꯅ ꯏꯆꯟꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯂꯦꯞꯀꯅꯤ꯫ ꯅꯕꯨꯡ ꯑꯩ ꯂꯩꯔꯤꯉꯩ ꯀꯅꯥꯃꯠꯇꯅ ꯏꯆꯟꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄꯁꯨ ꯉꯝꯂꯣꯏ꯫ ꯂꯥꯛꯎ, ꯅꯕꯨꯡꯅ ꯅꯪꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯒꯦ꯫ ꯅꯨꯄꯥ ꯑꯗꯨ ꯉꯁꯤꯈꯛ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯕ, ꯃꯥꯒꯤꯗꯃꯛ ꯋꯥꯖꯕ ꯃꯇꯧ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯗꯨ ꯁꯅꯥꯇꯣꯝꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯒꯤ ꯈꯪꯂꯨꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯃꯛ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯃꯉꯣꯟꯗꯒꯤ ꯁꯖꯤ ꯃꯤꯇꯥꯒꯨꯝ ꯉꯝꯖꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨ ꯁꯣꯏꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯁꯑꯣꯡ ꯁꯥꯗꯥꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯁꯥꯃꯨꯒꯨꯝ ꯉꯝꯖꯕꯅꯤ꯫ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯟꯕ ꯁꯕꯥꯟꯅꯤ, ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯒꯨꯝ ꯆꯪꯈꯣꯟꯕ, ꯋꯥ ꯉꯥꯡꯕꯗꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯄꯥ ꯊꯣꯛꯅ ꯉꯥꯡꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯃꯥꯁꯨ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯗꯒꯤ ꯁꯛꯍꯦꯟꯕꯤꯒꯤ ꯊꯃꯣꯏꯗ ꯁꯅꯥꯇꯣꯝꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯥꯁꯨ ꯃꯌꯥꯏ ꯄꯨꯕꯤ ꯅꯨꯄꯤꯗꯨ ꯎꯔꯨꯕꯗꯒꯤ ꯋꯥꯈꯜ ꯏꯊꯛ ꯏꯄꯣꯝ ꯍꯧꯈ꯭ꯔꯕꯅꯤ꯫ ꯏꯆꯟ, ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯀꯩꯁꯨ ꯇꯧꯗꯦ ꯏꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯑꯌꯣ! ꯋꯥꯍꯩꯗꯨꯗ ꯁꯅꯥꯇꯣꯝꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯎꯔꯛꯂꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯈꯣꯡꯌꯥꯗ ꯇꯤꯡꯈꯪ ꯑꯃ ꯌꯨꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯁꯅꯥꯇꯣꯝꯕꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗꯨ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯄꯥꯏꯔꯒ ꯌꯨꯔꯤꯕ ꯇꯤꯡꯈꯪ ꯇꯞꯅ ꯁꯠꯇꯣꯛꯄꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯖꯩ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯅ, ꯏꯆꯟ, ꯅꯪꯕꯨ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ? ꯉꯝꯃꯅꯤꯌꯦ ꯏꯕꯨꯡ, ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯩꯝꯇ ꯇꯧꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯇꯨꯔꯦꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯁꯅꯥꯇꯣꯝꯕꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡ, ꯁꯤ ꯌꯧꯔꯕꯗꯤ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ, ꯌꯥꯔꯅꯤ꯫ ꯇꯨ, ꯑꯥꯗ ꯂꯥꯞꯇꯛꯅ ꯁꯪ ꯃꯆꯥ ꯑꯃ ꯎꯔꯤꯕꯁꯦ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯌꯨꯝꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯨꯅꯕ ꯇꯥꯛꯄꯤꯔꯛꯏ꯫ ꯏꯕꯨꯡꯅ ꯅꯆꯟ ꯑꯩꯕꯨ ꯎꯅꯤꯡꯂꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯏꯕꯨꯡꯒꯤ ꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯕꯤꯔꯒ ꯏꯆꯟ ꯁꯛꯍꯦꯟꯕꯤ ꯅꯕꯨꯡ ꯂꯥꯛꯂꯦ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯀꯧꯕꯤꯔꯛꯎ꯫ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯑꯩ ꯏꯕꯨꯡꯒꯤ ꯅꯥꯛꯇ ꯌꯧꯖꯔꯛꯀꯦ꯫ ꯑꯩꯅ ꯍꯦꯛ ꯌꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯕꯨꯡꯒꯤ ꯃꯤꯠ ꯑꯅꯤꯗꯣ ꯄꯥꯡꯊꯣꯛꯄꯤꯕ ꯌꯥꯗꯦꯀꯣ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯈ꯭ꯔꯒꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯛꯍꯦꯟꯕꯤꯗු ꯇꯨꯔꯦꯜꯗꯨ লাꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯕꯗꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗꯨ ꯃꯃꯤ ꯁꯥꯝꯈꯤꯕꯗꯨꯗꯗꯤ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯅꯥꯇꯣꯝꯕꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌా ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯅꯤꯡꯕ, ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯕ ꯇꯠꯇꯅ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯄꯥꯡꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯁꯤꯜꯂꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯆꯟ ꯁꯛꯍꯦꯟꯕꯤ, ꯅꯕꯨꯡ ꯂꯥꯛꯂꯤ ꯏꯆꯟꯕꯨ ꯎꯅꯕ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯇꯣꯔꯕꯥꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯛꯍꯦꯟꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯏꯕꯨꯡ, ꯃꯤꯠ ꯄꯥꯡꯕꯤꯔꯣ, ꯅꯆꯟ ꯌꯧꯖꯔꯛꯂꯦ꯫ ꯁꯅꯥꯇꯣꯝꯕ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯁꯅꯥꯇꯣꯝꯕꯗꯤ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯕꯨꯡ, ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯤ? ꯂꯥꯛꯑꯣ, ꯑꯁꯤꯒꯤ ꯎ ꯃꯈꯣꯡ ꯑꯁꯤꯗ ꯐꯝꯃꯨꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯁꯅꯥꯇꯣꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯎ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯝꯁꯨꯝ ꯍꯦꯛ ꯁꯨꯝꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎ ꯃꯈꯣꯡꯗꯨꯗ ꯍꯦꯛ ꯐꯝꯊꯕꯒ, ꯏꯕꯨꯡ, ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯣ꯫ ꯏꯕꯨꯡꯁꯤꯕꯨ ꯅꯨꯄꯤ ꯊꯤꯕꯤꯔꯕ꯭ꯔꯣ? ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯁꯅꯥꯇꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯩꯁꯤꯕꯨ ꯅꯨꯄꯤ ꯊꯤꯕ ꯃꯥꯟꯕ꯭ꯔꯣ? ꯃꯥꯜꯂꯦ꯫ ꯊꯤꯗ꯭ꯔꯤꯗ꯫ ꯅꯁꯛ ꯑꯗꯨꯛ ꯐꯖꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯕꯤꯗ꯭ꯔꯤꯗꯤ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡ?
ꯑꯄꯥꯝꯕ ꯅꯨꯄꯤ ꯊꯦꯡꯅꯗꯕꯩ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯑꯩ ꯅꯨꯄꯤ ꯊꯤꯔꯅꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯁꯅꯥꯇꯣꯝꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯏꯕꯨꯡ ꯏꯅꯝꯃ ꯑꯣꯏꯒꯦ ꯈꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯑꯩꯁꯨ ꯃꯁꯛ ꯈꯪꯖꯒꯦ ꯃꯁꯛ ꯐꯖꯕ꯭ꯔꯣ ꯐꯖꯩ ꯃꯥꯒꯨꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ ꯃꯥꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯃꯥꯕꯨ ꯍꯦꯛ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯕꯨꯇ ꯑꯗꯨꯝ ꯎꯅꯤꯡꯗꯨꯅ ꯂꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯅꯤꯡꯏ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯕꯨ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯁꯅꯥꯇꯣꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯈꯣꯟ ꯈꯔ ꯇꯞꯂꯞꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯕꯨꯡ ꯏꯅꯝꯃ ꯑꯗꯨ ꯑꯩ ꯃꯁꯛ ꯈꯪꯅꯤꯡꯏ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ ꯀꯗꯥꯏꯗꯒꯤꯅꯣ ꯁꯅꯥꯇꯣꯝꯕꯗꯨ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯉꯤ ꯏꯆꯟ ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯂꯧꯒꯅꯨ ꯉꯁꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯕꯤꯌꯨ ꯅꯪꯅ ꯈꯪꯅꯤꯡꯉꯦ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯝꯂꯤꯕꯤ ꯁꯛꯍꯦꯟꯕꯤ ꯅꯪꯕꯨꯅꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯅꯥꯇꯣꯝꯕꯗ ꯌꯦꯡꯂꯛꯏ ꯁꯅꯥꯇꯣꯝꯕꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯊꯥꯗꯣꯛꯂꯣꯏ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯂꯝꯗꯦ ꯅꯣꯡꯌꯥ ꯌꯧꯔ ꯐꯥꯎꯕ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯂꯨꯞꯇꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯔꯝꯃꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯇꯣꯝꯄꯣꯛꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯕ ꯄꯣꯛꯂꯝꯃꯤ ꯋꯥꯔꯤ ꯑꯗꯨꯗ ꯃꯥꯅ ꯆꯤꯡꯅꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯋꯥꯍꯪ ꯀꯌꯥ ꯑꯃꯗꯤ ꯍꯪꯅꯤꯡꯕ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯁꯅꯥꯇꯣꯝꯕꯗ ꯋꯥ ꯑꯃꯠꯇ ꯍꯪꯂꯝꯗ꯭ꯔꯤ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯔꯒ ꯑꯣꯏꯅ ꯍꯪꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯎ ꯌꯥꯜꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯃꯪ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯅꯥꯇꯣꯝꯕꯅ ꯍꯜꯂꯛꯄꯗ ꯇꯝꯐꯥ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯌꯨꯝꯁꯤꯗ ꯑꯩꯁꯦ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯕꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯁꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛꯅꯦ ꯃꯤꯔꯦꯝꯁꯤꯡꯁꯤꯒꯤ ꯆꯥꯅꯕ ꯑꯃꯨꯛ ꯊꯣꯡ ꯊꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯤꯅꯕꯨ ꯏꯀꯥꯏ ꯈꯪꯂꯣꯏꯅ ꯈꯪꯗ꯭ꯔꯕꯗꯤꯅꯦ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯗꯣꯝꯆꯥꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯁꯅꯥꯇꯣꯝꯕꯗꯨ ꯎ ꯌꯥꯟꯕ ꯆꯠꯂꯨꯕꯒꯤ ꯋꯥꯕꯒ ꯃꯥ ꯇꯥꯅꯤꯡꯗꯕ ꯐꯥꯎꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯝꯗꯕ ꯃꯈꯩ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯔꯕꯥꯜ ꯑꯗꯨꯒꯤ ꯃꯊꯛꯇ लेपꯂꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯃꯤꯠ ꯑꯅꯤ ꯎꯏꯁꯤꯟꯗꯨꯅ ꯁꯛꯍꯦꯜꯂꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯅꯤꯡꯊꯤꯖꯕꯤ ꯃꯥꯒꯤꯅ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯁꯅꯥꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯝꯃꯤ ꯏꯕꯨꯡ ꯑꯁꯨꯛ ꯉꯟꯅ ꯑꯩꯕꯨ ꯀꯧꯕꯗꯤ ꯀꯩꯗꯧꯔꯒꯦ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯆꯟ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯌꯨꯝꯗ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯈꯜꯂꯤ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯔꯨꯔꯁꯤ ꯃꯁꯤꯗ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨ ꯁꯅꯥꯇꯣꯝꯕꯒ ꯃꯤꯠ ꯆꯥꯟꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯅ ꯀꯩꯗꯧꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯪ ꯌꯥꯅꯤꯡꯗ꯭ꯔꯕ꯭ꯔꯣ ꯏꯕꯨꯡꯒꯤ ꯋꯥꯗꯣ ꯅꯆꯟ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯊꯕꯤꯈꯣ ꯑꯩꯗꯤ ꯏꯕꯨꯡꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤꯅꯤ ꯉꯁꯤ ꯏꯕꯨꯡꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯁꯦ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯁꯦꯠꯅ ꯈꯥꯏꯅꯈꯤꯕ ꯀꯨꯏꯔꯦ ꯉꯁꯤ ꯑꯩꯅ ꯂꯦꯞꯂꯤꯕ ꯑꯁꯤꯗꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯌꯥꯎꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯈꯛꯇꯅꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯕꯨ ꯏꯕꯨꯡꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯦ ꯏꯕꯨꯡꯗ ꯍꯥꯏꯒꯦ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ ꯏꯆꯤꯜ ꯑꯁꯤꯅ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯈꯤꯗꯦ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯈꯣꯏꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯍꯤꯡꯕ ꯌꯥꯗꯤꯌꯦ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯃꯊꯪ ꯃꯄꯣꯛ ꯂꯥꯡꯒꯣꯜ ꯑꯃꯗ ꯏꯕꯨꯡꯒꯤ ꯅꯔꯨꯝ ꯊꯨꯞꯅ ꯑꯃꯨꯛ ꯍꯤꯡꯖꯒꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯀꯞꯅ ꯁꯅꯥꯇꯣꯝꯕꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯃꯤ ꯁꯥꯝꯈ꯭ꯔꯤ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯤ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯃꯉꯣꯟꯗ ꯁꯥꯟꯅꯔꯤꯕ ꯃꯥꯕꯨ ꯂꯛꯅꯒꯦ ꯍꯥꯏꯗꯨꯅ ꯂꯛꯅꯔꯤꯕꯅꯤ ꯈꯟꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯧꯔꯝꯃꯤ
ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠ ꯑꯃ ꯊꯝꯂꯛꯏ꯫ ꯁꯅꯥꯇꯣꯝꯕ ꯍꯔꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤ ꯐꯠ ꯄꯥꯡꯊꯣꯛꯂꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯤ, ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯝꯄꯣꯛ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯑꯣꯏꯔꯝꯕꯗꯨꯗ ꯁꯛꯐꯝ ꯈꯪꯍꯟꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯤ꯫ ꯏꯇꯥꯎ, ꯑꯩ ꯅꯣꯏ ꯌꯨꯝꯗ ꯆꯠꯂꯨꯔꯕꯅꯤ꯫ ꯅꯪ ꯂꯩꯔꯝꯗꯕꯗꯒꯤ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯗ ꯅꯪꯅ ꯁꯣꯝꯗ ꯆꯠꯈꯤꯕ ꯎꯍꯧꯕ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯔꯛꯄꯗꯒꯤꯅꯦ ꯑꯩ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯏꯅꯤ꯫ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯔꯤꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯅꯊꯟꯇ ꯆꯣꯏꯔꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕ ꯉꯛꯅ, ꯑꯩ ꯏꯊꯟꯇ ꯆꯣꯏꯔꯣ ꯂꯣꯜꯂꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯅꯪ ꯎꯍꯧꯗ꯭ꯔꯣ? ꯁꯛꯍꯦꯟꯕꯤꯗꯣ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨꯕꯨ ꯅꯪ ꯎꯍꯧꯗ꯭ꯔꯥꯕ? ꯏꯇꯥꯎ, ꯃꯁꯛ ꯐꯖꯕ꯭ꯔꯥ? ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯗ꯭ꯔꯣ ꯃꯥꯏ ꯃꯁꯛꯇꯣ? ꯅꯪ ꯐꯥꯎ ꯉꯥꯎꯔꯝꯅꯤꯗ꯫ ꯑꯗꯣ ꯉꯁꯤꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯐꯖꯅ ꯁꯥꯟꯅꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯣ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯩ ꯑꯃꯨꯛ ꯃꯥꯕꯨ ꯀꯧꯒꯦ ꯌꯦꯡꯉꯨꯀꯣ꯫ ꯅꯪꯁꯨ ꯉꯁꯤꯗꯤꯅꯦ ꯃꯥꯒ ꯁꯛ ꯈꯪꯅꯔꯣ꯫ ꯃꯁꯛ ꯈꯨꯐꯖ ꯑꯃꯅꯤ꯫ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯃꯥꯅ? ꯁꯅꯥꯇꯣꯝꯕꯁꯨ ꯀꯩꯝꯇ ꯀꯣꯏꯗꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯇꯣꯝꯄꯣꯛ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯥꯏꯍꯥꯛ ꯃꯥꯒꯤ ꯃꯔꯨꯞ ꯁꯅꯥꯇꯣꯝꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯐꯔꯦꯅꯦ, ꯑꯩ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯒꯦ꯫ ꯅꯪ ꯃꯥꯕꯨ ꯑꯃꯨꯛ ꯀꯧꯔꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯄꯣꯛ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯅ ꯑꯃꯨꯛ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥꯅ ꯑꯃꯨꯛ ꯀꯧꯕꯗ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯐꯅ ꯀꯨꯏꯅ ꯀꯧꯔ ꯐꯥꯎꯕ ꯂꯥꯛꯇꯦ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯣꯟ ꯈꯔ ꯅꯤꯛꯂꯞꯅ ꯍꯥꯏꯔꯛꯏ, ꯁꯛꯍꯦꯟꯕꯤ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ? ꯅꯪꯒꯤ ꯄꯦꯟꯗꯕꯗꯣ ꯑꯃꯨꯛꯇꯗꯤ ꯍꯥꯏꯔꯝꯈꯣ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯑꯃꯨꯛꯇꯗꯤ ꯂꯦꯞꯂꯔꯣ꯫ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯧꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯄꯤ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡ, ꯉꯁꯤ ꯎꯅꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯁꯤ꯫ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯄꯤꯔꯅꯨ꯫ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨꯁꯨ ꯀꯧꯔꯛꯀꯅꯨ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯁꯦꯡꯕ ꯉꯥꯛꯇꯅꯦ꯫ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯤꯌꯦ꯫ ꯅꯪꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯁꯨ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯒꯅꯣ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯇꯣꯝꯕꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯃꯥ ꯃꯁꯥꯗꯨ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯇꯔꯪ ꯑꯃꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯨꯝ ꯂꯦꯞꯂꯝꯕꯗꯒꯤ ꯃꯈꯥꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯥꯞꯇꯛꯅ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯃꯇꯥꯎꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯇꯣꯝꯕꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯏꯇꯥꯎ, ꯀꯩꯗꯧꯔꯦ? ꯃꯥ ꯂꯥꯛꯇ꯭ꯔꯕꯣ? ꯂꯥꯛꯑꯝꯃꯤ, ꯆꯠꯈ꯭ꯔꯦ꯫ ꯉꯁꯤ ꯎꯅꯔꯤꯕꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ꯫ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯨꯗ ꯇꯣꯝꯄꯣꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯁꯅꯥꯇꯣꯝꯕꯒꯤ ꯃꯃꯤꯠꯇ ꯈꯛꯇꯅꯤ ꯎꯔꯤꯕꯁꯤ, ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇꯅ ꯎꯕ ꯐꯪꯗꯕꯅꯤ꯫ ꯑꯗꯨꯃꯛꯅ ꯇꯣꯝꯄꯣꯛꯅꯁꯨ ꯅꯨꯄꯤ ꯑꯗꯨ ꯎꯕ ꯐꯪꯈꯤꯗꯕꯅꯤ꯫ ꯇꯣꯝꯄꯣꯛꯇꯣ ꯃꯥꯅ ꯆꯤꯡꯅꯔꯝꯕ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯁꯨ ꯉꯁꯤ ꯁꯅꯥꯇꯣꯝꯕꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯥ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯊꯕ ꯄꯥꯝꯗꯕꯒꯤ ꯁꯅꯥꯇꯣꯝꯕꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯃꯪꯂꯒꯇ ꯂꯩ꯫ ꯃꯤ ꯑꯃꯠꯇꯒꯁꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤꯗ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯒꯅ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯃꯊꯟꯇ ꯆꯣꯏꯔꯣꯜ ꯄꯪꯂꯣꯟꯗ ꯂꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯨꯔꯥ ꯁꯅꯥꯌꯥꯏꯅ ꯃꯆꯥꯅꯨꯄꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯊꯋꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯕꯨ ꯍꯥꯟꯅꯒꯨꯝ ꯃꯤꯔꯣꯜ ꯇꯥꯔꯛꯄꯗ ꯃꯇꯝ ꯈꯔ ꯆꯪꯂꯅꯤ꯫ ꯑꯖꯥ ꯄꯨꯖꯥ ꯈꯔ ꯇꯧꯊꯣꯛꯂꯒ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯥꯏꯑꯣꯟ ꯑꯁꯤ ꯇꯥꯟꯊꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯃꯤꯔꯣꯜ ꯇꯥꯗꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯩꯔꯝꯕ ꯁꯅꯥꯇꯣꯝꯕ ꯉꯁꯤꯗꯤ ꯇꯞꯅ ꯇꯞꯅ ꯍꯥꯟꯅꯒꯨꯝ ꯃꯤꯔꯣꯜ ꯇꯥꯔꯛꯂꯤ꯫ ꯃꯈꯨꯔꯥꯅ ꯁꯤꯟꯗꯨꯅ ꯂꯩꯀꯥꯏꯗꯨꯒꯤ ꯂꯩꯁꯥꯕꯤ ꯏꯉꯦꯂꯩꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯣꯝꯆꯥꯁꯨ ꯍꯥꯟꯅꯒꯨꯝ ꯇꯧꯗ꯭ꯔꯤ꯫ ꯏꯉꯦꯂꯩ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕꯗꯨ ꯎꯕꯗ ꯄꯦꯟꯖꯔꯗꯨꯅ ꯃꯥꯁꯨ ꯁꯅꯥꯇꯣꯝꯕꯕꯨ ꯃꯆꯥꯃꯛꯅꯤ ꯈꯜꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯤ ꯑꯃꯕꯨ ꯀꯥ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯂꯨꯅꯨ꯫ ꯊꯥꯖꯕ ꯊꯝꯂꯨꯕ ꯃꯤ ꯑꯗꯨ ꯈꯛꯇꯅ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯄꯤꯕꯅꯤ꯫ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯕ ꯊꯝꯂꯨꯕ ꯃꯤ ꯑꯗꯨꯅ ꯄꯤꯔꯝꯕ ꯑꯋꯥꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯣꯛꯄ ꯉꯝꯗꯕꯅꯤ꯫
ꯊꯥꯖꯗꯕ ꯃꯤꯅ ꯑꯋꯥꯕ ꯄꯤꯗꯦ, ꯊꯥꯖꯕ ꯃꯤ ꯈꯛꯇꯅ ꯑꯋꯥꯕ ꯄꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯐꯖꯅ ꯏꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯋꯥꯔꯤ ꯍꯥꯞꯅꯤꯡꯕ ꯔꯥꯏꯇꯔ ꯌꯥꯎꯔꯒꯗꯤ ꯁꯣꯅꯝ ꯆꯅꯨ ꯍꯥꯏꯅ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃ ꯂꯩꯕꯅꯦ, ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯥꯎ ꯐꯥꯎꯖꯟꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯑꯃꯅ ꯃꯌꯥꯝꯅ ꯀꯔꯝꯕ ꯋꯥꯔꯤꯅ ꯍꯦꯟꯅ ꯄꯥꯝꯕꯤꯒꯦ, ꯐꯦꯃꯤꯂꯤ, ꯍꯣꯔꯔ, ꯊ꯭ꯔꯤꯂꯔ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯕꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ꯫